Ngasi nongalamdai state asida Anirak Yuha Hakhre Miyam Mipainarure National Center for Seismology NCH ki matung inna ngasi nongalamdai pung amaga minute yankai ke mari chatpa matamda Richter scale da magnitude 5.2 yauna amadi second tara rongi changda state asida Yuha haki ba adugi epicenter na Churachandpur district ki mafam amada laimai degi kilometer kuntraga taruk luthaba mafam da oiki ahan bagi Yuha haki ba aduna Imphal mayol yauna state asigi mafam kayada ninki Anisuba Yuhar haba aduna nongalamdai pung aniga minute kunga taruk chatpa matamda Richter scale da magnitude 2.5 oiki Yuha haba adugi epicenter na None district ki mafam amada laimai degi kilometer kunga mga luthaba mafam da oiki Anirak Yuha hakiba adu miyoi ayambana tumna hipnaba matam oibana khangaudana niglakpana mipaiba poknaki adu moinamak haujik fawbagi oinadi lantum mang takpa amadi mi sokpagi paudi laitri